ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ, "ꯍꯦ ꯂꯥꯏꯅꯤꯡꯕ, ꯑꯩꯅ ꯊꯤꯔꯤꯕ ꯄꯣꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯏꯅꯛ ꯅꯛꯅ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯕꯁꯨ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯑꯗꯨ ꯅꯍꯥꯛꯅ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯍꯥꯛꯅ ꯆꯥꯟꯕꯤꯕ ꯑꯗꯨꯈꯛ ꯀꯥꯎꯖꯔꯣꯏ꯫ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯅ ꯋꯥꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯑꯔꯦꯝꯕ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯨꯅ ꯅꯨꯡꯉꯥꯏꯖꯒꯦ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕꯗ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯁꯛ ꯑꯣꯜꯂꯝꯃꯤ, ꯋꯥꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯏꯃꯛ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯈꯤ ꯑꯃꯁꯨꯡ ꯇꯨꯃꯤꯟꯅ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯐꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯑꯩꯅ ꯍꯥꯏꯖꯔꯤ, ꯍꯦ ꯂꯥꯏꯅꯤꯡꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯣ ꯅꯪ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯗꯨ ꯇꯥꯛꯄ ꯉꯝꯕ ꯃꯤ ꯑꯃ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯈꯤꯒꯦ"꯫ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯍꯦ ꯂꯝꯂꯥꯟꯕ ꯏꯕꯨꯡꯉꯣ, ꯆꯨꯝꯃꯤ꯫ ꯅꯪꯅ ꯍꯪꯂꯤꯕ ꯃꯐꯝ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯈꯤ꯫ ꯅꯪꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯍꯥꯏꯅꯤꯡꯗꯦ"꯫ ꯃꯗꯨ ꯇꯥꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯈꯤ, "ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ, ꯍꯦ ꯂꯥꯏꯅꯤꯡꯕ, ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯃꯔꯝꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯕ?" ꯂꯥꯏꯅꯤꯡꯕꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯂꯝꯕꯤ ꯑꯗꯨ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯊꯦꯡꯅꯕꯅꯤ꯫ ꯅꯍꯥꯛꯇ ꯅꯠꯇꯅ ꯃꯤ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯂꯛꯈꯤ꯫ ꯑꯩꯅ ꯃꯗꯨ ꯃꯈꯣꯏꯗ ꯇꯥꯛꯄ ꯌꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯆꯦꯛꯁꯤꯟ ꯋꯥ ꯑꯗꯨ ꯃꯅꯥꯗ ꯍꯥꯞꯈꯤꯗꯦ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯑꯩꯅ ꯁꯨꯛꯍꯥꯏ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯊꯝꯈ꯭ꯔꯕ ꯑꯔꯣꯟꯕ ꯋꯥ ꯑꯗꯨ ꯍꯥꯏꯗꯣꯛꯍꯟꯈꯤ꯫ ꯈꯪꯉꯨꯅꯨ ꯏꯆꯥ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯧꯅꯥ ꯐꯔꯕ ꯄꯨꯝꯅꯃꯛ ꯃꯗꯨ ꯃꯈꯣꯏꯒꯤ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯃꯥꯡꯈ꯭ꯔꯕꯅꯤ, ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯏꯜꯂꯨ꯫ ꯑꯃꯨꯛ ꯃꯈꯥ ꯆꯠꯈ꯭ꯔꯅꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛ ꯄꯟꯊꯕ ꯂꯩꯇꯕ ꯇꯧꯗꯅ ꯅꯃꯥꯏ ꯂꯩꯗꯨꯅ ꯅꯌꯨꯝ ꯇꯝꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯟꯈ꯭ꯔꯣ"꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯕꯍꯃꯟꯅ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯈꯨꯝꯂꯛꯈꯤ, "ꯅꯍꯥꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯄꯥꯎꯇꯥꯛꯀ ꯂꯣꯏꯅꯅ ꯇꯥꯛꯄꯤꯔꯤ ꯑꯃꯁꯨꯡ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯇꯥꯖꯔꯒ ꯇꯧꯕꯤꯃꯟ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯕ ꯑꯩꯅ ꯃꯥꯌꯣꯛꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯐꯥꯎꯕ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ ꯑꯃꯗꯤ ꯅꯪꯅ ꯀꯤꯍꯜꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔ ꯐꯥꯎꯕ ꯑꯩꯒꯤ ꯂꯦꯞꯈ꯭ꯔꯕ ꯑꯁꯤꯕꯨꯗꯤ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯩꯁꯨ ꯍꯦꯟꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯒ ꯌꯦꯛꯅꯕꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯑꯩꯍꯥꯛ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯆꯞ ꯆꯥꯅ ꯄꯥꯏꯖꯔꯤ ꯑꯃꯁꯨꯡ ꯏꯁꯥꯕꯨ ꯀꯟꯖꯕ ꯉꯝꯃꯤ꯫ ꯏꯁꯥꯕꯨ ꯀꯟꯖꯒꯅꯤ ꯃꯔꯝꯗꯤ ꯀꯅꯥꯅꯁꯨ ꯄꯥꯡꯒꯟ ꯑꯃꯁꯨꯡ ꯂꯥꯟꯐꯝꯗ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ, ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ"꯫ ꯃꯁꯤ ꯇꯥꯔꯕꯗ ꯈꯨꯁꯨꯔ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯅꯪꯒꯤ ꯂꯝꯕꯤ ꯀꯛꯊꯠꯀꯗꯧꯔꯤꯕ, ꯅꯪꯅ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯕꯗ ꯊꯤꯡꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯃꯁꯛ ꯎꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯃꯥꯡꯗꯁꯨ ꯈꯛ ꯆꯪꯁꯤꯜꯂꯛꯂꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯁꯥ ꯀꯔꯝ ꯍꯥꯏꯅ ꯀꯟꯖꯒꯅꯤ"꯫ ꯃꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯑꯗꯨꯁꯨ ꯑꯣꯏꯁꯅꯨ, ꯑꯗꯨ ꯐꯥꯎꯕꯗ ꯑꯩ ꯃꯈꯣꯏꯕꯨ ꯀꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ, ꯆꯥꯟꯕꯤꯗꯨꯅ ꯃꯐꯝꯗꯨ ꯌꯧꯕ ꯂꯝꯕꯤꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ"꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯄꯣꯠ ꯑꯗꯨ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯈ꯭ꯔꯦ꯫ ꯖꯦꯁ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯥꯕꯨ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯗꯕ ꯑꯃꯗꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯍꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯈꯨꯁꯨꯔ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯍꯨꯝꯖꯤꯜꯂꯒ ꯕꯣꯟ ꯃꯇꯨꯝ ꯑꯃ ꯄꯨꯊꯣꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯑꯣꯟꯊꯣꯛꯄꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯀꯥꯟꯅꯔꯕ ꯋꯥ ꯑꯁꯤ ꯂꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯪꯅ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤꯗꯨꯗ ꯆꯠꯄꯗ ꯅꯪꯕꯨ ꯑꯃꯨꯛ ꯊꯤꯡꯂꯔꯣꯏ꯫
ꯁꯦ ꯕꯣꯜ ꯃꯇꯨꯝꯁꯤ ꯄꯥꯏꯁꯤꯜꯂꯨ ꯑꯃꯁꯨꯡ ꯅꯪꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯂꯒ ꯃꯁꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯨꯜꯂꯨ ꯃꯁꯤꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯥꯡꯂꯣꯝꯗ ꯍꯦꯛ ꯆꯠꯂꯤꯕ ꯃꯈꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯪꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧ ꯑꯗꯨꯕꯨ ꯃꯁꯤꯅ ꯆꯤꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯦꯛ ꯂꯦꯞꯄ ꯃꯐꯝ ꯃꯗꯨꯗ ꯅꯍꯥꯛ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯧ ꯑꯗꯨꯒ ꯁꯨꯞꯂꯤ ꯑꯗꯨ ꯌꯦꯞꯈꯠꯇꯨꯅ ꯁꯒꯣꯜꯒꯤ ꯃꯉꯁꯝꯗ ꯍꯨꯟꯒꯠꯂꯒ ꯁꯒꯣꯜ ꯑꯗꯨ ꯃꯊꯟꯇ ꯊꯅꯝꯃꯨ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯃꯗꯨꯗ ꯅꯪꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯑꯉꯝꯕ ꯆꯤꯡ ꯑꯗꯨ ꯀꯥꯈꯠꯂꯨ ꯅꯪꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯅꯤ ꯌꯦꯠꯂꯣꯝ ꯑꯣꯏꯔꯣꯝꯗ ꯆꯥꯎꯔ ꯆꯥꯎꯔꯕ ꯑꯃꯨꯕ ꯅꯨꯡꯗꯨꯝ ꯀꯌꯥ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯕ ꯎꯒꯅꯤ ꯃꯐꯝꯁꯤꯗ ꯈꯣꯟꯖꯦꯜ ꯀꯌꯥꯃꯨꯛ ꯄꯨꯟꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯥꯎꯔꯛꯀꯅꯤ ꯑꯃꯁꯨꯡ ꯑꯀꯤꯕꯅ ꯄꯣꯛꯍꯟꯕ ꯈꯣꯟꯖꯦꯜ ꯅꯥꯀꯣꯡꯗ ꯇꯥꯍꯟꯒꯅꯤ ꯅꯪꯕꯨ ꯁꯥꯎꯅꯕ ꯑꯃꯗꯤ ꯑꯀꯤꯕꯅ ꯊꯜꯍꯟꯅꯕ ꯑꯃꯁꯨꯡ ꯅꯪꯅ ꯆꯤꯡ ꯑꯋꯥꯡꯕ ꯑꯗꯨꯗ ꯋꯥꯡꯅ ꯀꯥꯈꯠꯄ ꯑꯗꯨꯗ ꯊꯤꯡꯅꯕ ꯈꯣꯟꯖꯦꯜ ꯇꯥꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯃꯗꯨꯗ ꯈꯛ ꯀꯤꯔꯣꯏꯗꯕꯅꯤ ꯃꯁꯤꯃꯁꯨ ꯆꯦꯛꯁꯤꯜꯂꯨ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯅꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯈꯛ ꯌꯦꯡꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯊꯧꯅꯥ ꯂꯩꯔꯛꯇꯗꯨꯅ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯅꯁꯥꯅ ꯌꯥꯅ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛꯇꯪꯕꯨ ꯌꯦꯡꯂꯨꯔꯕꯗꯤ ꯅꯪꯁꯨ ꯈꯪꯉꯨ ꯔꯥꯖꯀꯨꯃꯥꯔ ꯅꯪꯒꯤ ꯂꯝꯕꯤꯗ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯍꯧꯔꯤꯕ ꯅꯨꯡꯗꯨꯝ ꯄꯨꯝꯕ ꯑꯗꯣ ꯅꯪꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯊꯧꯅꯥ ꯐꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯅꯪꯅ ꯊꯤꯔꯤꯕ ꯄꯣꯠ ꯑꯍꯨꯝ ꯑꯗꯣ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯗꯒꯤ ꯃꯤꯒꯤ ꯃꯁꯛ ꯃꯥꯡꯗꯨꯅ ꯑꯃꯨꯕ ꯅꯨꯡꯗꯨꯝ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯔꯤ ꯑꯃꯠꯇ ꯀꯥꯏꯗꯅ ꯆꯤꯡꯗꯣꯟ ꯑꯗꯨ ꯌꯧꯔꯕꯗꯤ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯑꯗꯨꯃꯛꯇꯗ ꯄꯣꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯪꯅ ꯍꯪꯕ ꯋꯥ ꯄꯨꯝꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯁꯩ ꯁꯛꯄ ꯎ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯏꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯪꯉꯨ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯍꯥꯏꯔꯛꯀꯅꯤ ꯅꯍꯥꯛꯅ ꯑꯍꯨꯝ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯔꯨꯔꯕ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯂꯔꯣꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯣ ꯑꯩꯅ ꯅꯪꯕꯨ ꯊꯕꯛ ꯑꯁꯤ ꯆꯠꯂꯨꯔꯅꯨ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯅꯌꯨꯝꯗ ꯅꯁꯥꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯩꯔꯤꯉꯩꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯈꯨꯠꯁꯨꯔ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯅꯠꯇꯦ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯥꯏꯅꯔꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯒꯣꯜ ꯇꯣꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯜ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗ ꯍꯨꯟꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯃꯃꯥꯡꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯥꯕꯨ ꯍꯦꯟꯒꯠꯇꯨꯅ ꯆꯠꯍꯜꯂꯝꯗꯦ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯆꯤꯡ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯤꯗ꯭ꯔꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯝꯃꯤ ꯑꯃꯁꯨꯡ ꯁꯒꯣꯜ ꯑꯗꯨ ꯁꯨꯞꯂꯤ ꯑꯗꯨ ꯃꯉꯁꯝꯂꯣꯝꯗ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯊꯅꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯣꯡꯅ ꯑꯉꯝꯕ ꯆꯤꯡ ꯑꯗꯨ ꯀꯥꯈꯠꯈꯤ ꯃꯥꯅ ꯍꯦꯛ ꯎꯕ ꯉꯝꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗꯒꯤ ꯆꯤꯡꯗꯣꯟ ꯐꯥꯎꯕ ꯆꯥꯎꯔ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃꯨꯕ ꯀꯌꯥꯃꯔꯨꯝ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ ꯃꯍꯥꯛ ꯈꯣꯡꯀꯥꯞ 4-5 ꯐꯥꯅ ꯊꯥꯡꯗ꯭ꯔꯤ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯒꯨꯝ ꯇꯝꯊꯤꯅ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯥꯖꯀꯨꯃꯥꯔ ꯕꯍꯃꯟꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯉꯛ ꯆꯞ ꯇꯤꯡꯅ ꯍꯥꯏꯒꯠꯇꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯍꯤꯡꯕ ꯖꯤꯕ ꯑꯃ ꯐꯥꯎꯕ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯤ ꯃꯥꯏꯀꯩ 4ꯃꯛꯇꯒꯤ ꯂꯥꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯈꯔꯅ ꯍꯥꯏꯔꯛꯈꯤ ꯑꯥꯗꯒꯤ ꯑꯄꯪꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯃꯥꯕꯨ ꯊꯤꯡꯉꯨ ꯆꯠꯍꯟꯒꯅꯨ ꯑꯇꯣꯞꯄ ꯈꯔꯅ ꯂꯥꯎꯔꯛꯈꯤ ꯃꯊꯛꯇ ꯆꯣꯡꯁꯤꯜꯂꯒ ꯐꯥꯎ ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯇꯣꯛꯎ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯕ ꯍꯦꯟꯒꯠꯂꯛꯈꯤ ꯅꯣꯡ ꯈꯥꯛꯄꯒꯨꯝꯅ ꯍꯧꯒꯠꯂꯛꯈꯤ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜ ꯀꯌꯥꯃꯔꯨꯝꯅ ꯂꯥꯎꯔꯛꯈꯤ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄ ꯆꯨꯔꯥꯟ ꯊꯥꯕ ꯑꯇꯣꯞꯄ ꯑꯃꯅ ꯀꯔꯦꯝꯅꯗꯨꯅ ꯂꯣꯂꯞꯅ ꯍꯥꯏꯔꯛꯈꯤ ꯃꯥ ꯆꯠꯆꯔꯁꯅꯨ ꯃꯑꯣꯡ ꯃꯇꯧꯗꯨꯝ ꯐꯅ ꯐꯖꯔꯤꯅꯦ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯤꯔꯝꯗꯦ ꯈꯣꯡꯊꯥꯡ ꯊꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯊꯧꯅꯥ ꯐꯅ ꯄꯥꯈꯠꯇꯅ ꯑꯗꯨꯃꯛ ꯑꯣꯏꯅ ꯌꯥꯝꯅ ꯊꯨꯅ
ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯍꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯄꯨꯝꯕꯗꯒꯤ ꯃꯤꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯦꯛꯇ ꯆꯃꯝꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯡ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯐꯦꯠ ꯍꯥꯏꯔꯛꯈꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯨꯠꯁꯨꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯆꯦꯛꯁꯤꯟꯋꯥ ꯑꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯨꯡꯂꯣꯝꯗ ꯍꯟꯅ ꯍꯦꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯄꯥꯊꯧꯁꯤꯡ ꯑꯗꯨꯅ ꯇꯧꯕꯒꯨꯝꯅ ꯑꯃꯨꯕ ꯅꯨꯡꯗꯨꯝ ꯑꯣꯟꯈ꯭ꯔꯦ꯫ ꯃꯇꯝꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯣꯏꯄꯨ ꯄꯨꯔꯤꯕ ꯃꯥꯒꯤ ꯃꯕꯨꯡ ꯕꯍꯃꯟꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯊꯥꯡ ꯑꯗꯣ ꯊꯥꯡꯈꯨꯝꯗ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯝꯊꯤꯔꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯃꯗꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯤꯚꯝ ꯈꯪꯅꯤꯡꯂꯛꯄ ꯃꯇꯝꯗ ꯊꯥꯡ ꯑꯗꯨ ꯊꯥꯡꯈꯨꯝꯗꯒꯤ ꯁꯠꯇꯣꯛꯂꯒ ꯑꯔꯪꯕ ꯊꯥꯡ ꯃꯌꯥ ꯑꯗꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯕꯨꯡ ꯑꯗꯨ ꯀꯝꯗꯧꯔꯤꯕꯒꯦ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡ ꯑꯣꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯐꯥꯎꯕꯗ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯇꯔꯨꯅ ꯑꯃꯁꯨꯡ ꯂꯨꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯠꯇꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯔꯥꯖꯀꯨꯃꯥꯔ ꯄꯔꯚꯦꯁꯅ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯈꯤ, "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯎ꯫ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯑꯗꯨ ꯀꯝꯗꯧꯔꯤꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦ"꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯗꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯡꯂꯥꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯅ ꯁꯣꯔꯤ ꯑꯗꯨ ꯃꯈꯨꯝꯗꯒꯤ ꯍꯦꯛ ꯁꯠꯇꯣꯛꯂꯨꯕꯗ ꯃꯗꯨꯗ ꯏ ꯃꯔꯤꯛ ꯇꯣꯠꯄ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯁꯣꯔꯤ ꯑꯗꯨ ꯃꯈꯥꯗ ꯂꯪꯊꯔꯛꯈꯤ ꯑꯃꯁꯨꯡ ꯍꯧꯅ ꯀꯞꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯈꯪꯂꯗꯨꯅ ꯃꯄꯤ ꯑꯣꯔꯣꯔꯣ ꯆꯤꯟꯊꯈꯤ ꯑꯗꯨꯒ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯟꯊꯣꯛꯄꯅꯤ ꯌꯥꯝꯕꯨꯡ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯁꯤ ꯋꯥꯎ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ, ꯏꯁꯩ ꯁꯛꯄ ꯎ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯏꯁꯤꯡꯒꯤ ꯋꯥ ꯍꯥꯏꯔꯨꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯂꯥꯏꯅꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯔꯤꯕꯅꯣ? ꯑꯃꯁꯨꯡ ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯑꯍꯨꯝ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯨꯔꯤꯕ? ꯂꯥꯏꯅ ꯈꯪꯒꯅꯤ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯃꯁꯨꯡ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯝꯗ꯭ꯔꯕꯗꯤ꯫ ꯇꯧꯕꯤꯃꯟ ꯈꯪꯗꯕꯤ ꯇꯧꯁꯤꯟꯅꯕꯤ ꯃꯉꯣꯟꯗ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯑꯁꯨꯝ ꯇꯧꯍꯜꯂꯕꯀꯣ, ꯑꯃꯁꯨꯡ ꯀꯔꯝꯅ ꯑꯩꯕꯨ ꯄꯣꯠꯁꯤꯡ ꯑꯁꯤ ꯐꯪꯅꯕ ꯎꯄꯥꯏ ꯍꯪꯍꯟꯈꯤꯕꯅꯣ? ꯍꯧꯖꯤꯛ ꯑꯩꯅ ꯃꯈꯣꯏꯗꯨ ꯐꯪꯂꯕꯁꯨ ꯑꯩꯒꯤ ꯏꯕꯨꯡ ꯕꯍꯃꯟ ꯂꯩꯇ꯭ꯔꯕꯗ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯗꯨꯅ ꯑꯩꯅ ꯀꯔꯤ ꯇꯧꯖꯒꯅꯤ?" ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯒꯤꯗꯃꯛ ꯋꯥꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯃꯇꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯑꯋꯥꯕꯅ ꯊꯜꯂꯕꯁꯨ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯑꯉꯛꯄ ꯄꯣꯠꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯝꯂꯤ ꯍꯥꯏꯕꯁꯦ ꯈꯪꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ, "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯕꯍꯃꯟ ꯑꯗꯣ ꯆꯥꯅꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯌꯦꯛꯅꯕꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯈꯪꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯍꯥꯠꯂꯝꯂꯕꯗꯤ ꯑꯩꯅ ꯃꯤꯍꯥꯠꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ ꯍꯥꯏꯅ ꯀꯞꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯈꯤ, "ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯜꯂꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯕꯨꯡ ꯑꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯈꯨꯗꯨꯡ ꯏꯟꯕꯤꯒꯅꯨ꯫ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯊꯅꯝꯗꯨꯅ ꯑꯁꯨꯛ ꯈꯨꯗꯣꯡꯊꯤꯔꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯁꯨ ꯃꯥꯡꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯀꯤꯖꯩ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ"꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯔꯚꯦꯁꯇꯤ ꯃꯥꯅ ꯀꯞꯂꯤ ꯂꯥꯎꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗꯒꯤ ꯕꯤꯗꯥꯏ ꯂꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯕꯍꯃꯟꯅ ꯄꯤꯔꯝꯕ ꯁꯣꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯐꯤꯚꯝ ꯈꯪꯅꯕ ꯎꯄꯥꯏ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯝꯗꯧꯅ ꯈꯪꯒꯅꯤ ꯍꯥꯏꯕꯤꯌꯨ"꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯨꯛꯇꯥ ꯄꯔꯦꯡ ꯃꯔꯨ 100 ꯄꯥꯟꯕ ꯑꯃ ꯄꯨꯊꯣꯛꯂꯒ ꯍꯥꯏꯈꯤ, "ꯃꯨꯛꯇꯥꯁꯤꯡ ꯑꯁꯤꯅ ꯄꯔꯦꯡ ꯑꯁꯤꯗ ꯑꯃꯒ ꯇꯣꯉꯥꯟ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯪꯉꯨ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯤꯅ ꯑꯃꯒ ꯅꯞꯁꯤꯟꯅꯔꯛꯂꯕꯗꯤ ꯑꯩ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯨ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ
ꯃꯨꯛꯇꯥ ꯄꯔꯦꯡ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯂꯧꯔꯒ ꯃꯥꯒꯤ ꯃꯉꯁꯝꯗ ꯁꯤꯖꯤꯟꯈꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯃꯕꯨꯡ ꯑꯗꯨ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯈꯪꯅꯕ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯄꯔꯕꯦꯁ ꯃꯥꯒꯤ ꯂꯪꯐꯩ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯍꯧꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ 20ꯅꯤ ꯆꯨꯞꯅ ꯆꯠꯂꯕ ꯇꯨꯡꯗ ꯕꯍꯃꯟꯅ ꯊꯦꯡꯅꯈꯤꯕ ꯈꯨꯁꯨꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯦꯡꯅꯈꯤ꯫ ꯆꯞ ꯃꯥꯟꯅꯕ ꯐꯤꯚꯝꯗ ꯃꯥꯕꯨ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯁꯂꯥꯝ ꯇꯧꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯪꯈꯤ, "ꯅꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ, ꯏꯁꯩ ꯁꯛꯄ ꯎ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯇꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯃꯗꯤ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯔꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯉꯝꯒꯗꯒꯦ? ꯅꯍꯥꯛꯅ ꯃꯗꯨ ꯇꯥꯛꯄꯤꯕ ꯉꯝꯃꯤ, ꯑꯗꯨꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ"꯫ ꯈꯨꯁꯨꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯅꯕ ꯊꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯗꯨꯗ ꯐꯪꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯃꯤꯠ ꯈꯔꯅꯤꯇꯪꯒꯤ ꯃꯃꯥꯡꯗ ꯅꯪꯒ ꯆꯍꯤ ꯂꯦꯡꯒꯥ, ꯁꯕꯥ ꯅꯣꯡꯕꯥꯟ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯍꯧꯖꯤꯛ ꯊꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯪꯂꯩ꯫ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯗꯨ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯑꯐꯕ ꯂꯧꯁꯤꯡꯒꯤ ꯋꯥ ꯑꯗꯨ ꯃꯥꯅ ꯊꯧꯁꯥꯈꯤꯗꯦ, ꯃꯅꯥꯗ ꯍꯥꯞꯈꯤꯗꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯋꯥ ꯂꯧꯈꯤꯗꯦ꯫ ꯃꯥꯅ ꯊꯤꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯇꯥꯛꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯡꯊꯤꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯒꯨꯝꯅ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ"꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯄꯔꯕꯦꯁꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯇꯥꯕꯤꯌꯨ ꯏꯄꯥ ꯏꯕꯨꯡꯉꯣ, ꯂꯥꯏꯅꯤꯡꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯩ ꯃꯁꯛ ꯈꯪꯉꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ"꯫ ꯂꯥꯏꯅꯤꯡꯕꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯇꯥꯎ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯄ ꯉꯝꯃꯤ꯫ ꯃꯍꯥꯛ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯃꯤ ꯑꯇꯩꯁꯤꯡ ꯑꯗꯨꯒꯨꯝꯅ ꯑꯃꯨꯕ ꯅꯨꯡꯗꯨꯝ ꯑꯃ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯅꯌꯥꯝꯕꯕꯨ ꯃꯥꯡꯍꯟꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯃꯛꯅ ꯅꯪꯕꯨ ꯃꯥꯡꯍꯟꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯤꯕꯁꯤꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯈꯜꯂꯒ ꯊꯨꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯕꯤꯌꯨ ꯍꯦ ꯈꯨꯁꯨꯔ, ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯐꯅꯕ ꯈꯟꯕꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯟꯕꯤꯕ, ꯋꯥ ꯍꯥꯏꯕꯤꯕ ꯑꯃꯁꯨꯡ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯄꯥꯎꯇꯥꯛ ꯄꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯎꯖꯩ꯫ ꯆꯥꯟꯕꯤꯗꯨꯅ ꯂꯝꯕꯤꯗꯨ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯗꯤ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯍꯣꯠꯅꯕ ꯑꯁꯤꯗ ꯑꯃꯨꯛ ꯊꯤꯡꯕꯤꯒꯅꯨ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯤ, ꯆꯥꯟꯕꯤꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯥꯝꯕꯨꯡꯗ ꯆꯥꯟꯕꯤꯈꯤꯕꯒꯨꯝ ꯂꯝꯕꯤ ꯑꯗꯨ ꯌꯥꯎꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅ ꯇꯥꯛꯄꯤꯌꯨ"꯫ ꯑꯗꯨꯗꯒꯤ ꯈꯨꯁꯨꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯕ ꯆꯦꯛꯁꯤꯟꯋꯥꯁꯤꯡ ꯑꯁꯤ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯃꯗꯤ ꯑꯩꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇ꯭ꯔꯦ꯫ ꯅꯁꯥꯒꯤ ꯊꯕꯛ ꯅꯁꯥꯅ ꯂꯦꯞꯆꯔꯣ, ꯑꯗꯨꯒ ꯑꯩꯗꯤ ꯂꯥꯏꯕꯛꯅ ꯃꯥꯡꯍꯜꯂꯣ ꯍꯥꯏꯅ ꯇꯝꯂꯕꯅꯤꯅ ꯅꯪꯒꯤ ꯍꯣꯠꯅꯕ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯅꯕ ꯑꯩꯁꯨ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯍꯤ ꯌꯥꯝꯂꯕ ꯑꯃꯗꯤ ꯁꯣꯜꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕు ꯃꯐꯝꯗꯨ ꯇꯥꯅ ꯄꯨꯕ ꯑꯣꯏꯊꯣꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯅꯪꯕꯨ ꯂꯝꯇꯥꯛ ꯂꯝꯖꯤꯡꯕꯗꯤ ꯄꯤꯗꯕꯗꯤ ꯇꯧꯔꯣꯏ"꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯁꯒꯣꯜ ꯇꯣꯡꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯁꯨꯔ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯤꯛꯄ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯕꯣꯟ ꯃꯇꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛ ꯂꯧꯊꯣꯛꯂꯒ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯔꯝ ꯄꯨꯝꯅꯃꯛꯇꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯕꯍꯃꯟꯗ ꯇꯥꯛꯈꯤꯕꯒꯨꯝ ꯇꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯄꯨꯝꯅꯃꯛ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟꯒꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯕ ꯇꯨꯡꯗ ꯑꯁꯨꯝ ꯍꯥꯏꯅ ꯂꯣꯏꯁꯤꯟꯈꯤ, "ꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯉꯣꯟꯗ ꯗꯝꯀꯥ ꯇꯧꯔꯛꯄ ꯈꯣꯟꯖꯦꯜ ꯄꯨꯝꯅꯃꯛꯇꯨ ꯊꯑꯣꯏꯅ ꯇꯥꯔꯨꯅꯨ, ꯂꯥꯡꯇꯛꯅꯔꯨꯅꯨ ꯑꯃꯁꯨꯡ ꯀꯔꯤ ꯑꯃꯠꯇ ꯀꯤꯔꯨꯅꯨ꯫ ꯃꯁꯛ ꯎꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯟ ꯑꯗꯨꯅ ꯅꯪꯒꯤ ꯅꯥꯀꯣꯡ ꯑꯗꯨ ꯆꯦꯛꯈꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯆꯤꯡꯗꯣꯟ ꯇꯝꯅ ꯆꯪꯁꯤꯜꯂꯨ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯎꯆꯦꯛ ꯌꯥꯎꯕ ꯄꯣꯟ ꯑꯗꯨꯅꯦ,
isai sakpa une amasung sanagi isingne punna phangani. Adudagi lainingba khusuraduna mabu bidai taurame amasung aphaba mangon pibiba wa kayamarum hairame. Adudagi Rajkumar adusu khongsanba haurakhi. Mahakna bonado mamangda leibak mathakta langki. Amasung maduna lambiduda tharo tharo unduna satkhiba adugi matung inna yangba manana sagon adu kanna thaurame. Adubu mahakna singi singkhong adu yauraba matungda bon adusu saplepki. Mahakna thunamak sagondagi kumtharame. Amasung sing adu kaba haudringaigi mamangda ngaihaktang leplame amasung khusur aduna hairakpa taglakpa pumnamak mabukningda loina hanjillame. Adudagi lengdaba thauna amasung arepa wakhanga loinana makhongna singdon tamna kakhatlame. Adubu mana kaba hauphatringaida magi hek manangmakta khonjen amana awawba lona damka taurakpa taki. Khonjen aduna hairakhi, he tau umangolgi masak oiraba pakhang lengdana lepu nangi lam henba adugi laman khunge. Asigumba masak udaba mi adugi laungnamba wahaising asi tabada Rajkumar ado ikana sauki. Magi asauba ado mana phadajaba ngamlamde amasung magi asauba aduna lainingba aduna taglakpa lauksing leiba pauktak pumnamak adu kauhanki. Mahakna magi thang ado thangkhumdagi satlaga mabu asumna laurakpa mi adubu hatlage haina mamai leitholaki. Adubu mana kanamata uramde. Mana hek yengtholakpaga mahakka magi sagon aduga amuba nung onki. Matamduda Rajkumari aduna ahing nungthil animakta ngaihak leitana Parvesna mangonda piramba mukta paring adu yengba toklamde. Ahing adusu mana tumdringai mamangda masing thirame. Aduga madu mangakta siduna amamba ahingda tumlame. Amasung nung hek nganduna haugalakpaga mahakna ihan hana madu yengi. Hauzik magi anisuba mabung aduna nung hek onba pungza adu maktada mahakna mukta sing ado amaga napsin aduna uki. Amasung mahakna mukta sing ado maru amamam phawba tongan khaidokpa ngamlamde. Aduna mahakna mabung Rajkumar Parvez ado matam pumbagi oina mangondagi mangkhre haiduna khangki.